ngasi phongkiba tongan tongan Manipuri sipong singdigi masung thokiba thaudo wathok singdigi maruibi I pausing khonga saraga Manipur top channel gi mekedi gi myama thamjagi ahanmada Isel Express tagi lakhosaraga Myanmar lanmi singi mathakta satape attack amada lanmi manga hatkre Sin state Halam township the base tau Myanmar lanmi singi mathakta resistance force na akan mamong na landa sa tawda mapam madura lairamba Myanmar lanmi gi officer ama yauna regime adugi lanmi mga hatkre haina ngasi resistance force na thadorakpa warol amada phongdorakli resistance force na attack tawriba mapam adu Myanmar amadi India gi ngamkai manak nak na leiba Riha Khodar town manakta leiba singi singdol amada leiba Myanmar lanmi singda target tawduna nungandringai mamang nasatakiba attack ni mapam aduda Myanmar lengaki mayokta leiba tungan bi anti regime group kayana attack active oina leiba mapam ni resistance force ki member oiriba sin National Defense Force CNDF ki senior leader amana phongdorakpada makoigi landa aduda army officer amadi ka hena suon mangamkre haibisi sapsana khang mangamkre officer lieutenant colonel Waimio Payingdi makoina kaptano hatkre haiba sapsana khangle dubo atopa leikidraba singa dugi masak mamdi khang mangamdri makna phangliba pawdu Myanmar gi military manungdigi yamna thajaba pawmagi matungina khang mangambani hainisu makna phongdorakli Sinland Defense Force ki Civil Defense Militia oiriba laholubasigi spokesperson ya sayina phongdorakpada sadakibe attack atuda atopa makoigi pandamana laholub kharasu sargyakhi lan kapnaraba matungda Myanmar gi lanmi mari su makoida sangjarakhi hairi sangjaraklaba makoi mari edu Civil Defense Militia join tawre edubu hauju phabi goinadi makoida khulai sinadri haina spokesperson sina phongdorakli atopa pawamada nakalani yoeba lan marak manung maduda Myanmar lanmi gi maikaidigi kapakpa artillery shell amana mi leiba mapam amada taslaktuna liang thangmang kaw mi ama khatki aduga ma ka nakna leiminaba mi ani amasu bom masena panduna sathina soan kyari resistance force ki maikaidadi mi ama khara sokpanatana thoidokpa asokpa yaukide makoigi lan mai paklaba matungna makoigi base ngasi hanarakre haidi haina pausna makhatana phongdorakli makasa tarakpoina sanalaiba poksi dige to paw mana hospital tareta mahakpu pukkhi mahakpu kanma ngamkhidre imung manung Rajasthan maki mayumda mathamoi soklabi imung manungi miyoi question duna leiba pikliba nupa masa magi lai pareng singna question ba photo amana lebas ki mafang kyara thokliba kangrup jat khai begi wahina phongdo pangamdarba awaba du mek sen uli Rajasthan gi zero da ahum suba class ki Maheiloi ama oiriba masai sei mapan da ngai riba dalit nupa masa amabu magna thak wangba kangrup singi thamba ising thakma mamadigi ising thaklui haibagi damak July kunda magi oja duna tamthina phukhi maduda masa leng mangam khide mamit amasum manakong thina sukhi nongthul pung mari tabada maki kayat singadu thabak tawramdabadu aikoina thenaki haina Jaudapur degi kilometer kungamanga rom lapa surana khungang maki makuran haiki aikoina makpu tongan hospital tareta pudun sakhi adubu Kanamata na makpu layengbiyu yabirakhide aroibada makpu Ahmedabad pukhi mapamaduda maha August taragumdri siki haina makna pauge agency da haiki aroiba masingadu nomit taraga manga ni tongan city manga da leiba hospital tareni makoigi mari mata punamang adu thungladri phawbat ngaiba pangki haina imung aduna haiki aduba athuba aroiba mathong mangam ama namduna pangthokna bi state administration aduna kiyanki amasum aikhoida lisaina kanduna tanthokhi amasu maduda aikoi shoki haina makura aduna haiki nupa masa aduna taminaba Maheiloi amaga khatnaba maramdagi mahakpu phubani haiba school adugi minamba du haujuk imung aduna singnaduna thengnari School headmaster adu lali nupa masa sing adugi marakta khatnaba laikide thaudo do supnagi matka water picture gi maramdagini Thakur sing haibadi awangba thaki kangruki miyoi singdagi school adugi mathakta saphu pithari nupa masa adu hanadagi hauna manakongi asopa ma lai haina makna hai madu minamba amani haina nupa masa adugi mari mata aduna haki thokiba thaudo adu kangrup jat khaibaga mari amata lainade haina school adugi anauba in charge Suresh Kumarna
sikhang khang no kan haiki lairik amagi matang na nupa masa ani khana ki amasung headmaster sal singhana animak adu phukhi haina mang haiki school official singna mairoi khudimangna thakpya baso ising tanki amada khudomi thinki kanagumba amatagi damak tongan tongan bi ising thakpam leiti haina makoina haiki yamna kupna yengsin madadi water tank aduda paliba konjin sing adugi akoibada anauba cement uki maduna takpari ising konjin sing adu hapsin bani haibani tai school asida dalit oja mari su lei amasum tongan tongan ba khaidokna balaiti haina suresh kumar naiki adugumba wai sing adu haidona su khungang aduna masing hena leiriba awang wathaki kangloki miyoi sing aduna mafam adu pali haibisi mayek sengle nupa masa aduna sikhiba thaudu aduna asok gehalota lusing rajasthan congress government ki dama asoba political wathok ama thokankhre mara leibising matata akan mathabak sathagani wasaktuna chief minister gehalotna imung adugi atopa angang ani gi damak rupa lakh kun gi compensation amasung lemna mai tamhanana balak thokre hairi hena pausna makhatana phongdorakli amaromdana saudi arabia twitter activity ki matangda nupi ama jail sei kuntraga mari gi serak pikre saudi court amana nupi ama bu magi twitter activity ki matangda jail sei kuntraga mari serak pikre ningthopan wale ba atu da miyam gi mausa gi santi gi phibam thugaina ba dissident singda tengbang bagi damak salma al shehab ta sera adu august mapanda saudi appeals court na pikibani sera adu gi saruoina britain gi university of leaders phd candidate amasu masa anigi mama ama oiribi shehab pu atop sai kuntraga manga masu mapale ba sattu gi athing mathamki twitter da matung inba lising ani ga satruk rom leiduna shehabna conservative suni muslim levas nupi singge hakki matang na toina tweet tawki mangon na piri sera do thau marang kaiba gulf state asida writers activities singi matakta akan mathabak sathaduna miyoi kya jail gi serak sing amasum satpegi athingba sing thamlingai gi maraktani united kingdom da magi studies adudagi holiday da halakpada january english ngani kunga matoi da mak saudi arabia da phakibani haidi hena paus na phongdorakli atopa pawamana algeria da umang mai sakpada miyoi kuntraga pan sikre algeria da ikang amasum sathiba heat wave amana umang singna paktangna mai chalakibadagi yamdrabada miyoi kuntraga pan sikre amasum miyoi sani hena sokre leiba adugi arapa khanongpok thangba el kala lambi du thokiba mang takpagi phibam sing adu el taraf da journalist amana pawdamada maigi nongle amana second asigi manungda khudimak mang takan kraiki sikhibe sing adu ayambadi wildlife park ama yengba lakpada mai question kipani hojik su emergency servicing na tonga par akoibada sakliba mai sing adu muthatna bo honari miyoi lak ama leiba city adugi manakta bus amagi manungda miyoi nipan hingna mai saktuna sikre haina mafam adugi media na haki ngasi prime minister ayman Penap deharman mafam adura yengsinba lakre hairensu paus na makhatana phongdorakli adu haujuko inadi myam paus matanga se lusinjarage amasu myam puna adaw update ngamina sen channel sigi makedigi myang from the tamzari and thank you.